Matamgi Manipuri Wari channel hasubu tabiriba khwai pumnamakpu taramna upaga loinana ikoknona khurumjari. Ngasi amuk taminarasi Nungshiba-dagi Nungshibi-da 16 suba tangka. Somdana hostel manungda thanina makeup tholokpagi adwaida mamito uirum sarum thoigi phamungduda yenglai thoi leitabaduda kage akoibadu amuk yengi adusu leiba udre phuk hogolaga bathroom lomda chansinduna amuk yengi sida su leitene kaida bu chatlijano thong du su yenglubada solo lamdre table machi ihang hangbaduda che machet ka gari ga lerambadu urei thanin chansinduna che duda iribadu yengi bye engonda warau kanuko noi mayamna ebu warau rabadi mapoksimagi nungaiba haibado oiraro nangna engonda phajana loinabiba marup amagum nungsibibado aigi thamoisina harawe mathang mapoktadi aisu nupa oina pokiko nakhoigi marup oisiko handak mapoksimasu laibakta tamlamlabadi amuktangdi unakisi nangi marup thoi Thanil gari du thangatuna pung yengi taruk helamle Thanin konglei thuna yangna konggaw pur chachali aduga phone do tap pairaga room dagi chenthorei ayu orabanina gate chu hanglamle gate ki wangmada maikai animakta leituna amuksu yengi na gate anida airport amamam lei karambada chatlamgani khangdre Thanil mamit nghaktang usili Thoida su phone toksili adubu off harai arakwa taxi ama khamlaga TP airport tamna lai lambi tuda su lakna off lai khanglabasu thoigi number duda hanjin call adumak tawri somdana Thomas ka Jeps kana yahorokpaga thongjin mapanda leramba chedo lokhatuna pai by Jeff by Thomas aibu waru ganuko matam kuina noi pumna makina phamda minam lamle aibu ngakpiyo ai nupa nati thoi nupine nupi orabasu thoi noigi marupne ngasidi ai hallage noi aibu ngakpiyo mathang mapokta aisu nupa oina poktuna noigi marup oibe phangjekiko Jeffti cheduda iriba marol adu ngakpada khamthengkre Jeffna As kaino harisibo aibu manglo tabunglo tawrisibo as aisige natrabako Thomas na yare mondrang tawleranu thoi chakhiba pamra pamdabra as malai tradi aidi sidale ningoi ho adu edi law asumna ani do mapi honglaga tholakle Thomas na airport ti ani ni karambara chatlamgani animuk chatle di nangoro Jeff na biaida aigi thajabule lo asomna ani do thoina chatkiba airport tu da lakle somdana Thanin driver du da ngahak ngahelamlaga airport manungda changlaktuna thoibu thiba yaba thirami adubu thiba phangdri maram karigino khangde kapningba phaurai driver du na ibungo mi thiro nangi sibo hoi kaka biaida mutanga chapminaruse Thanin BI airport tamna amuk lakle matamdo ayuki pung 3 hele Thomas ka Jeps kadi airport manungduda thoibu thiba yaba thibada adumak phangdre Jeff na manungda changamlani Thomas na nupi ni khanglakan sida masakto amuk tangni yeningbani as adudi nangna nate aisuni Lairiba staff singdu amuk changsinduna hanglui adubu staff ki miduna flight ki matam wali haraki Jeff na kaidano maso idin lerangani sida ngak phamlo ngairase asumna ani do phamlaga thoibu ngairi Thanin su airport yoksilai taxi ki selfie ge tawbuda wallet yaramdre room da lehobudo khangning ningsinglai Thanin na uff ai dibuko kaka ai manungda muda changlukhige ngaktanga ngaibiramo sidagi tholaglaga hostel phawba thimbiramo ba phani ibungo
Thanil airport manungda changsilaga round ama yengi. Phone da su pung amuk yengi. Staff nupi adugi manakta changsinduna BC tamna paigadaba flight matam to hangle. Ngahak ti watli harakpaduda Thanin nupagi washroom tamna laktuna thoibu leibra haituna yengi. Adubu mafamduda su leiramdre. Thanin na nupigi daga leijala. Asi khalaga Thanin nupigi washroom manaktuda leptuna masado charangna lei. Thoi phone da yenglaga tabli tholei. Off sibu hangsirane aibo. Hangaroida. Chap leptuna mathanta machinga tumthoktuna amuk solai. Aibu yum yobu ngamkhigadro. Thawaina hostel gi room manungduda lehoraga aina haksang tamak yumduda kamaina handoino. As lambidane soidana sibu soiroi ai. Thoigi mawongduda Thanin momon noktuna thoibu maninglomdagi tapna koli aduga thoigi nakongda tapna hairai. Nangna puraga chatke tawriba aigi thamoidu su pibiramo natradi hauzik mi sinaba soidana yawnarani. Hakjang mathanta kamaina lehodoino aigi thamoido sinabiramo aduga nang chatke su chachako aigi thamoi piramdrapati chatpa yaroi. Thoi mamita mapi ira ihorei lepliba phibam khongphamdusu ahongba leite laptakna Thomas ka Jeps kana anidugi matawdu yengli. Thomas ka lengjumda ngathaduna Jeff kapning torei. Asibu kamaina yengamduino aibo. Thomas na laibak kini bai. Jeff khon kantakna harei. Noi napagi laibak lo. Ayam chaida. Thoi Thanin na kolibu khutto tapna lokthui aduga Thanil lomda mamaido onsilai. Thanil na kaidano nangna chatuisha. Thoi nokningdana noklaga khumlai. Bai ai lankre ai yumda halage. Mama papa na di yamna haibane aina tawrise lali haidane adubu aina ningai tawraga namdana lakhibane. Mama mapana yadaba thabak tawrubagi ngasidi ay mai thire. Bai aibu ngakpiyo. Laibakna tamlamlabadi amuktangdi thengnakise. Matamse yadre ay chatlage. Thanil na chapa yaro. Thoi Thaninda ngakna yengi. Thanin na aigidamak nang leiri haidai. Aduga karigi chappiba. Aidi kanaga lehoduba. Aigi awaba warise kanada lehoni. Thoi na bai. Thanil na ay nungonda lankre. Thoi na nate adumaina haigano aina lanbane aina nakoy pumnamakta lalubane. Nate Thoi aina nungonda ngangbo mayamdo ay soikre. Lao hostel da halase. Mado nungaroi bai ay setlage na tholaklabane. Uncle ga auntie ga su aigi maramda chopai kaiba nanglani. Makoy su khangde haina walo lasano ay chatkrake. Thanil khonjan kalap na hairei. Aina yaro haise kanadano. Bai bro bulang auna college ki mipung khudimakta khanghalamlani. Ai kiye bai mayamdo ai thengnaba ngamloi. Aina thengnagane. Thoi Thanin de mamit kuptana yenglaga leikre. Thanin na ai nang leitradi leningoi kanade wayam na ngangnagumse koklao. Thanin Thoigi khudangda paiduna chinglaga chatpa howi. Mamangda Jeff ka Thomas kana yenglaga leirambaduga mayok nei. Thanin na noi ani disida kaidoriba. Thomas na Thoi khamba lakpane. Thanin Thoi de yenglei. Thoi tapna hairei. Makhoi su khanglabane. Thanin na nangna hairira. Thanin Thoibu saungna chinglaga mapanda puthokre. Ani dusu makoi ani bu tanarei. Thanin na kaka chalase kitang kuikre warobinu ko. Driver aduna yaida
ꯑꯅꯤꯗꯨ ꯃꯅꯤꯡꯗ ꯀꯥꯈꯠꯇꯨꯅ ꯇꯣꯡꯉꯤ꯫ ꯖꯦꯐꯀ ꯊꯣꯃꯥꯁꯀꯁꯨ ꯇꯦꯛꯁꯤ ꯑꯃ ꯐꯥꯗꯨꯅ ꯂꯥꯛꯂꯦ꯫ ꯊꯣꯏꯅ ꯚꯥꯏ ꯀꯣꯂꯦꯖꯇ ꯋꯥ ꯂꯥꯎꯅꯔꯝꯂꯅꯤꯀꯣ? ꯑꯗꯨꯕꯨ ꯑꯩꯅ ꯈꯪꯕ꯭ꯔꯣ? ꯑꯩꯗꯤ ꯅꯣꯛꯄꯨ ꯅꯣꯛꯅꯤꯡꯉꯤꯅꯦ꯫ ꯍꯥ ꯀꯩꯕꯣ? ꯃꯪꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯕ꯫ ꯌꯥꯔꯦ ꯂꯦꯞꯄꯣ, ꯇꯨꯃꯤꯟꯅ ꯂꯩꯔꯣ, ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛꯇ ꯑꯣꯏꯔꯁꯨ ꯄꯟꯅꯗꯕꯤ꯫ ꯍꯣꯏ ꯍꯣꯃꯣ꯫ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯣꯂꯦꯖ ꯌꯧꯔꯦ꯫ ꯊꯥꯅꯤꯟꯅ ꯊꯣꯏꯗ ꯍꯥꯏꯔꯛꯏ, ꯕꯔꯥ ꯄꯤꯔꯝꯃꯣ꯫ ꯊꯣꯏ ꯉꯛꯅ ꯊꯥꯅꯤꯟꯗ ꯌꯦꯡꯂꯛꯏ꯫ ꯗ꯭ꯔꯥꯏꯚꯔꯗꯨꯗꯤ ꯃꯈꯣꯏꯅꯤꯒꯤ ꯃꯇꯧꯗꯨꯗ ꯅꯣꯛꯅꯤꯡꯂꯕꯅꯤ꯫ ꯊꯥꯅꯤꯟꯅ ꯑꯩꯗꯤ ꯅꯪ ꯆꯠꯂꯝꯂꯅꯤꯅ ꯇꯥꯟꯅꯔꯛꯄꯗ ꯋꯥꯂꯦꯠꯀ ꯂꯣꯏꯅ ꯀꯥꯎꯔꯝꯃꯦ꯫ ꯊꯣꯏꯅ ꯑꯪꯀꯜ ꯀꯌꯥꯅꯣ? ꯊꯥꯅꯤꯜꯅ ꯌꯥꯝꯂꯝꯂꯅꯤ, ꯇꯤꯄꯤꯗꯁꯨ ꯀꯩꯗꯁꯨ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯂꯨꯔꯕꯅꯤꯅ꯫ ꯊꯣꯏꯅ ꯑꯣ ꯔꯨꯝ ꯌꯧꯕꯒ ꯁꯤꯡꯕꯤꯒꯦ꯫ ꯊꯣꯏꯒ ꯊꯥꯅꯤꯟꯒ ꯆꯪꯂꯛꯄꯗꯨ ꯊꯝꯕꯥꯜꯅ ꯎꯕꯗꯒꯤ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯇꯨꯅ ꯀꯧꯔꯛꯏ, ꯑꯗꯨꯒ ꯗꯣꯔꯦꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯊꯣꯏꯅ ꯑꯪꯀꯜ꯫ ꯗꯣꯔꯦꯟꯅ ꯀꯩꯗꯧꯕ? ꯕꯦꯒꯁꯤꯒ ꯀꯥꯏꯗ ꯆꯠꯂꯨꯔꯤꯕ? ꯅꯪꯒꯤꯁꯦ ꯑꯪꯀꯜꯅ ꯄꯥꯔꯦ, ꯎꯔꯦ, ꯅꯪ ꯄꯄꯥꯒꯁꯨ ꯋꯥꯔꯤ ꯁꯥꯔꯦ꯫ ꯊꯣꯏꯒ ꯊꯥꯅꯤꯟꯒ ꯄꯥꯈꯠꯅ ꯌꯦꯡꯅꯩ꯫ ꯊꯝꯕꯥꯜꯅ ꯀꯅꯥ ꯀꯅꯥ ꯈꯪꯂꯦ ꯍꯥꯏꯕꯅꯣ? ꯊꯥꯅꯤꯟꯁꯨ ꯈꯪꯂꯕ꯭ꯔꯣ? ꯊꯣꯏꯅ ꯍꯣꯏ ꯑꯟꯇꯤ, ꯕ꯭ꯔꯣ ꯕ꯭ꯂꯥꯡꯉꯧꯁꯨ꯫ ꯑꯁꯨꯝꯅ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯋꯥꯔꯤꯗꯣ ꯊꯣꯏꯅ ꯃꯈꯣꯏꯗ ꯇꯝꯂꯦ꯫ ꯗꯣꯔꯦꯟꯅ ꯑꯁ ꯑꯗꯨꯗꯤ ꯀꯝꯗꯧꯅꯤ? ꯊꯣꯏꯅ ꯑꯪꯀꯜ ꯄꯄꯥꯅ ꯀꯔꯤ ꯍꯥꯏꯔꯛꯀꯦ? ꯋꯥ ꯂꯥꯎꯅꯔꯛꯇ꯭ꯔꯤꯉꯩꯗ ꯂꯧꯕ ꯂꯥꯛꯀꯦ ꯍꯥꯏꯔꯛꯄꯅꯦ꯫ ꯅꯉꯣꯟꯗ ꯐꯣꯟ ꯇꯧꯏ, ꯆꯠꯇꯦ ꯍꯥꯏꯅꯦ꯫ ꯊꯣꯏ ꯐꯣꯟꯗꯣ ꯂꯧꯊꯣꯛꯇꯨꯅ ꯑꯣꯟ ꯇꯧꯏ꯫ ꯊꯣꯏꯅ ꯑꯣ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯔꯒ ꯊꯅꯝꯕꯒꯤꯅꯦ꯫ ꯊꯝꯕꯥꯜꯅ ꯅꯪꯕꯨ ꯍꯧꯖꯤꯛ ꯍꯜꯂꯒꯦ ꯈꯜꯂꯤꯔꯣ? ꯅꯠꯇ꯭ꯔꯒ ꯅꯪ ꯄꯄꯥꯅ ꯂꯧꯕ ꯂꯥꯛꯄ ꯉꯥꯏꯔꯒꯦ ꯍꯥꯏꯕ꯭ꯔꯣ? ꯊꯣꯏꯗꯤ ꯈꯨꯝꯐꯝ ꯈꯪꯗꯅ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯊꯥꯅꯤꯟꯅ ꯑꯣꯏꯅ ꯈꯨꯝꯂꯛꯏ, ꯃꯦꯗꯥꯝ ꯆꯍꯤꯁꯨ ꯃꯥꯡꯂꯅꯤ, ꯁꯤꯗ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯁꯅꯨ꯫ ꯊꯥꯅꯤꯟꯒꯤ ꯋꯥꯍꯩꯗꯨꯗ ꯗꯣꯔꯦꯟꯒ ꯊꯝꯕꯥꯜꯒ ꯍꯥꯏꯔꯞ ꯌꯦꯡꯅꯩ꯫ ꯁꯣꯝꯗꯅ ꯊꯥꯅꯤꯟ ꯈꯣꯏꯒꯤ ꯃꯌꯨꯝꯗ ꯅꯨꯄꯤ ꯑꯃꯒ ꯑꯉꯥꯡ ꯑꯃꯒ ꯂꯥꯛꯑꯝꯃꯤ꯫ ꯉꯥꯟꯕꯁꯨ ꯃꯈꯣꯏꯕꯨ ꯍꯔꯥꯎ ꯍꯔꯥꯎ ꯀꯧꯁꯤꯜꯂꯤ꯫ ꯉꯥꯟꯕꯅ ꯆꯪꯕꯤꯔꯛꯑꯣ꯫ ꯌꯥꯅꯤ, ꯁꯣꯝꯗ ꯐꯝꯕꯤꯌꯨ꯫ ꯅꯨꯄꯤꯗꯨ ꯆꯪꯁꯤꯟꯗꯨꯅ ꯁꯣꯐꯥꯗꯨꯗ ꯍꯥꯏꯅꯗꯅ ꯐꯝꯃꯤ꯫ ꯉꯥꯟꯕꯅ ꯅꯪꯒꯤ ꯇꯣꯂꯣꯞ ꯑꯩꯅ ꯃꯇꯤꯛ ꯆꯥꯅ ꯄꯤꯒꯅꯤ, ꯃꯃꯥꯕꯨ ꯐꯖꯅ ꯌꯦꯡꯁꯤꯟꯕꯤꯌꯨ꯫ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯅꯨꯄꯤꯁꯦ ꯃꯃꯥꯒ ꯕꯣꯕꯣꯛꯀꯅꯤ, ꯕꯣꯕꯣꯛꯁꯨ ꯑꯍꯜ ꯑꯣꯏꯔꯦ, ꯃꯃꯥꯁꯨ ꯋꯥꯈꯜ ꯇꯥꯗ꯭ꯔꯤ, ꯁꯣꯝꯅ ꯏꯁꯥꯒꯤ ꯏꯃꯨꯡꯒꯨꯝꯅꯦ ꯈꯜꯂꯒ ꯌꯦꯡꯁꯤꯟꯕꯤꯌꯨ꯫ ꯂꯥꯛꯂꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡ ꯄꯦꯅꯨ ꯀꯧꯏ꯫ ꯂꯦꯝꯕꯤꯒꯤ ꯑꯃꯗꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯌꯦꯡꯁꯤꯟꯅꯕ ꯍꯥꯏꯗꯨꯅ ꯉꯥꯟꯕꯅ ꯀꯧꯕꯅꯤ꯫ ꯐꯒꯅꯤ ꯁꯥꯔ, ꯑꯩꯒꯤꯗꯤ ꯏꯆꯥꯅꯨꯄꯤ ꯁꯤꯃꯇꯪꯅꯤ, ꯏꯄꯨꯔꯣꯏꯕꯁꯨ ꯂꯩꯈꯤꯗ꯭ꯔꯦ꯫ ꯍꯤꯡꯅꯕꯒꯤ ꯂꯥꯟꯐꯝꯗ ꯋꯥꯅ ꯍꯣꯠꯅꯖꯗꯨꯅ ꯏꯆꯥ ꯑꯁꯤꯕꯨ ꯃꯍꯩ ꯇꯝꯍꯟꯖꯕꯅꯤ꯫ ꯁꯥꯔꯒꯤ ꯏꯃꯨꯡꯁꯤꯕꯨ ꯑꯩꯒꯤ ꯏꯃꯨꯡꯃꯛꯅꯤ ꯈꯟꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯖꯒꯦ꯫ ꯁꯥꯔꯒꯤ ꯏꯃꯥꯕꯨꯁꯨ ꯅꯤꯡꯊꯤꯅ ꯌꯦꯡꯁꯤꯟꯖꯒꯦ꯫ ꯇꯧꯕꯇꯕꯨ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯄꯥꯝꯃꯤ꯫ ꯏꯃꯨꯡꯁꯦ ꯂꯣꯏꯅ ꯆꯤꯡꯅꯔꯦ ꯍꯥꯏꯗꯨꯅ ꯅꯠꯇꯕ ꯊꯕꯛꯇꯤ ꯇꯧꯒꯦ ꯈꯟꯒꯅꯨ꯫ ꯄꯨꯛꯆꯦꯜ ꯇꯤꯟꯅꯅ ꯏꯃꯨꯡ ꯑꯃꯒꯨꯝ ꯂꯩꯃꯤꯟꯅꯁꯤ꯫ ꯁꯥꯔ, ꯃꯗꯨꯒꯨꯝꯕ ꯐꯠꯇꯕ ꯋꯥꯈꯜꯗꯤ ꯈꯛ ꯇꯧꯖꯔꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯇꯧꯔꯕꯗꯤ ꯏꯆꯥꯁꯦ ꯁꯦꯝꯕ ꯉꯝꯗꯅ ꯃꯥꯡꯖꯈꯤꯒꯦ꯫ ꯏꯃꯥꯒꯤ ꯂꯩꯐꯝ ꯇꯥꯛꯀꯦ ꯂꯥꯛꯑꯣ꯫ ꯑꯁꯨꯝꯅ ꯉꯥꯟꯕꯅ ꯄꯦꯅꯨꯒꯤ ꯊꯥꯒꯤ ꯇꯣꯂꯣꯞ ꯄꯤꯗꯨꯅ ꯏꯃꯨꯡꯗꯨꯕꯨ ꯌꯦꯡꯁꯤꯟꯅꯕ ꯊꯝꯂꯦ꯫ ꯄꯦꯅꯨ ꯄꯨꯛꯆꯦꯜ ꯁꯦꯡꯕꯤ ꯅꯨꯄꯤꯅꯤ, ꯃꯁꯥꯒꯤ ꯃꯌꯨꯝꯃꯛꯅꯤ ꯈꯟꯅ ꯍꯣꯠꯅꯖꯩ, ꯂꯦꯝꯕꯤꯕꯨꯁꯨ ꯐꯖꯅ ꯍꯣꯠꯅꯕꯤ꯫ ꯉꯥꯟꯕꯁꯨ ꯗꯣꯛꯇꯔ ꯇꯝꯕ ꯂꯣꯏꯔꯕꯅꯤꯅ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯆꯠꯇ꯭ꯔꯦ꯫ ꯀ꯭ꯂꯥꯁ ꯃꯇꯝꯅꯤ, ꯕꯨꯂꯥꯉꯧ ꯀ꯭ꯂꯥꯁ ꯌꯥꯎꯗꯅ ꯃꯊꯟꯇ ꯎꯈꯥꯗꯨꯗ ꯐꯝꯂꯒ ꯋꯥꯈꯜ ꯈꯜꯂꯤ꯫ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝꯁꯤ ꯄ꯭ꯔꯤꯟꯁꯤꯄꯜꯗ ꯇꯝꯊꯣꯛꯂꯨꯔꯕꯗꯤ ꯊꯣꯏꯕꯨ ꯄ꯭ꯔꯤꯟꯁꯤꯄꯜꯅ ꯇꯥꯟꯊꯣꯛꯈ꯭ꯔꯅꯤ꯫ ꯑꯩꯒꯤ ꯂꯃꯟ ꯈꯨꯝꯍꯧꯔꯔꯣꯏ꯫ ꯃꯗꯨꯅꯗꯤ ꯊꯦꯝꯗꯨꯅ ꯌꯦꯡꯂꯒꯦ꯫ ꯌꯥꯔꯛꯂꯒꯅ ꯅꯨꯡꯁꯤꯅꯔꯅꯤ, ꯀꯔꯤꯒꯨꯝꯕ ꯌꯥꯗ꯭ꯔꯒꯅ ꯃꯥꯒꯤ ꯃꯥꯡꯖꯕꯅꯤ꯫ ꯃꯥ ꯅꯨꯄꯤꯅꯤ, ꯃꯥ ꯅꯨꯄꯤꯅꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯈꯪꯂꯕꯅꯤ꯫ ꯊꯥꯅꯤꯟꯅ ꯑꯗꯨꯛ ꯁꯦꯟꯅꯖꯔꯤꯕꯗꯣ ꯊꯣꯏ ꯅꯨꯄꯤꯅꯦ, ꯊꯣꯏ ꯅꯨꯄꯤꯅꯦ꯫
Bulangau makok thadaba yaba thadaraga asumna aroibada khanki. Tanjaduda nupa ama changlaktuna Bulangau da harai. Oi, kaidore manglade. Namaidu suking bon male. Kayam thaklurage. Pomli toriba mamaidu da nalaga Bulangau na kumlai. Turubagini da. Nupa aduna. Yam fazana pome. Tubaga mande. Mina kin na warak pumalida nangido. Ngarang Thanin na kin na tilakpadu ningsinglaga Bulangau. Chayna pangbagum pauri. Bulangau na. Era nang amasu shini ko. Chalo. Nupa aduna. Se. Mi masadi homo mangaw kibadagi kainom tawre ko. Nupa adu Bulangau da lagnaramlaga haigatana chen kre. Bulangau na. Oi, nang amasu arembada simin na duni yung. Asi haraga Bulangau mamay apombaduda makutuna amuk tap na maduna pari. Somda na Doren Thanin gawa tanaraba matungda rumtam na lakle. Thoigi mapaga Doren gawari sana kre. Jeff ka Thomas kasu ungdo na family. Jeff na. Os, thajadaba komda hangoy lay haiduni ne. Thomas na. Nga hayu ne gadha. Nathawro. Nang amasu. Thomas na. Hoy ne, nongmuta khaludabani ko. Hoy, jingbudi dum jingnaba. Adugi wadi, aidi nahana phawkrabani. Ahanbu uba numituda thamoisida phawkrabani. Adubudi aisu magi makong sokpo numituda hanaga manadaba ihul amadi som lehorabani. Tanjaduda makoigi roomgi thongdu thilai. Jeff na. Kanano? Log togdabane adum changlo. Thanin ga thoiga changlai. Jeff na. Noi ni di kaida mu romance story no ba. Ngasai na hankhradai ne. Thomas na Jeff ki lukhamda tapna thai. Thoina. Uncle ga auntie ga wari sanarubane. Thomas na. Kaigi moiga de. Moisu khangbane. Jeff na. Hojiklo hanadagi ro. Thoina. Haurakpadagi khangbane. Thomas na. Us, khara hekne taida. Thoina. Bye. Noi ni su yamna wabire. Adu bye. Ai college loidri pawwa sida leirani. Jeff na. Madu yam phaba wani kaino. Fare kaino dude. Thoina. Ado noi ani ka bai Thanin ga. Nakoi ahumdi aigi kwaidagi thajaba marupne. Nakoi ahumna wafamse lotpiyu ko. Jeff na. Lotrade wawa lagodra. Thoi nupine kaya lagodra ba. Thomas na. Hey, kaino ne mi dani ne ngobro nangbo. Thanin Jeff ki mamangda tapna sum changsili. Jeff maning sum halli aduga chair du da git phamthai. Thanin Jeff ki mamai nakna yengduna lei. Jeff ti nupi dongna mamit akhuba do khaplaga tofong khangdana lei. Jeff na. Ngawro nangbo. Thoi nupi oiramlena ge oiba phanglaroi namitung choraklira. Thanin Jeff ki laibokta makhutuna tapna indun hairai. Adui wado anirak suna hek nganglaba nang sire khang. Ngasina ahanbasu aroibasune. Loina kawkro. Amuk hana madui wado panba yadre ko. Thanin hagotlaga sabting na amuk lepkray. Jeff makhutu masawa tawraga amuk kumlai. Aini hekta haradabay mawang nina. Aywo ngaw bro, ha? Maruk ki wangak tabo miman bro isa. Ahumdu Jeff ki matawdo yenglaga nokli. Asumna wamenaraba matungda Thoiga Thaninga makoigi roomda lakle. Thoi magi mapot masay singdu hanagum amuk loisinba yaba loisile. Anido hanagum tawnadre ikoy nare. Thanil washroom da iruluba changlurabasu tholakpada masada towel thadre. Hanadi nupani khanbana karisu khaludabani hojikte hangoba phawrakle. Asumna numit nini humni hojinkré Wendy sumana phone torokpada Thanina pairaktragasu message ti adumak marak-marakta handuna Thaninga thanai.
Thanin mayumdasu phone tawramde nganbana ithi nungaina khumloi khanduna mamasu wari sanabada men tagadaba nattabaduda noma Thaninga Wendyga phone da wari sanarami. Thaninna thank you Wendy. Wendy na as adumaina hainuba aingonda nangna harau harau wari sabase sidagi hena nungaiba leitre aigidi ado hayengdi ai thabak layeba hangchit oina chatlage ko yaye tamona budi mamado luna tawjabane ai khaktana yeklise ado aina hangbasu akhoi tamogi matawdo nangsu khanglidone aduna nangna khara chatlaga hangbiyoba ko. Thanilna adumna hairakpadu Wendy di pahada haraujai. Hoi hoi ai soidina chatkeba. Farene ado ai thamage horen amuk tawrke ko. Hoi hoi thamo thamo. Thanin phone do thamlaga murum soli. Aina hana hainaramdabagi thina thina ngangwibegi wanine yamna di pharijani ne mabukse. Mama nabi utin manbisingduna namdana hek chenthanbibagi lana urabanine loinaradi adum nusi report neba. Thanina solidu thoisu taraduna khongdem lai. Thoina khongdem lakpaduda Thanin su thoida yenglai. Thoi manghak samda makhutuna paiduna hairai. Khanause thokna nungai khidreda. Thanilna Bix mitai ongero. Thoi Thaninda mamit paina yengduna lei. Thaninna hai homo gi miyeng do torakano hainade ko ai homo nate ko hoini chummine tom. Thanin gi wahaidu mapung phadringai thoina wa thatlaga hairai. Bro bulangaudo uda kuire nungsira iro hoi pama iro hoi o wachet ki sajai utin gi majado hoi as nasa dudiba yengwe yaroi bema. Wahaiduda khangaude thoi magi mondo lamlaga Thaninda thomlai. Thanin noklaga amuksu hairai. Sahobu sahobra kaino. Thoi wa makha tadre tuminna laikre. Thanin mamangda lairik thamduna yengli adubu mikup phade ningsinglaki airport manungda thoina toromba acting do madugi matungda mana haikiba wahisingdo amuk ningsinglai aduga makhol thokna mathanta noklai. Thaningi matawduda thoina tapna soli. Haima ngawbu ngawbu kaino manto shibo. Thanil thoigi number duda message ama thajilli. Thoisu message ki ringtone khinglakpaduda phone do thangatuna yenglui. Message duda asomna irami. Tomboina nungsi uhul phaurise handakna ahanba oina khangi asengba Bidyapati. Thoi amu reply halli. Kanana haiba dudia. Thaninsu amuk halai. Apaw yam sano airport na sakhini ko. Handakti thoi machindu pomthoktuna Thaninda mamit paina yenglamlaga tawel duna mamai khumjilaga laikre. Thoigi matawduda Thanin hona noklai. Thanilna khangida aisu mini kaino. Thoi phajum manungdagi khumlai. Fare kaino khanglade. Thanilna kande mapana thuslo. Kaidanu khangde sumthokluslo. Hoi ani do hongnaduna mapana nungsit chaba thoklai. Yachang kanglong matamga oire u khara kungna adum haubu mafamga oire asengba nungsit marang kaina sitli. Ani do tapna sum chatli. Marakta gap khara su hangli. Thanin amu thoiromda hairap yenglai. Thoiga michanarroba tanjadudadi ikaiba faurai. Mathanta kari ihulno hainasu khanjadabadi natte. Thaninna homo thoi khumlakte. Thaninna as yam nga ibu ngakpirunu kaisu midi tomboy oibase nupagi wakhal khale hai ado nangdi khandro kaibuno haise kamaina no haidi
Nupidi nupi koidedana, tomboidi nupa koide, nupi oina koidana. Nupagi wakal khalla haibadunida. Thoi, nak yeto koi lei leiduna anakpada mi leibra haina yengi. Laptak mi kharadi chatnei, adubu amana amagi wadi tanaroi. Thoina, aidi khangde, madu nomtasu khalakte. Aidi chumna khaki nupigi mapoksa kirubani. Aduga mama papagisu masa ithanto oibaduna minasu usitte. O, ado kayang kuina domaina leidoino. Mama baba hoina nangna domaina sum leibadubu pamgodro. Pamde, moidi yadi, aina ta anam kanbane. Bye. Tasengna nupida henjana karam chabu nupase yam leiko. Aidi tasengna taibong shempa mapuda yamna sauningi. Aibu karigi nupa ohelamdribano haina. Aina suki jariba nupi oibiki saktamse ohen biramliba sibu karigino. Aita sengna pamdiye bai. Aita sengna kijai. Karigi kidoino nupa kudimak adugumba oktaba wakal khanba natiye. Nupi oina poklabadi nupi oina hingadobane. Nupa oina poklagana nupa oina hingadobane. Nupi na nupa onthokpa, nupa na nupi onthokpa. Mina yamna hainadaba lemjadaba thabakni. Nupi nupa anigi marakta leinaba, ikainaba, hangoinabado, onarabanina mata leinaro. Adudi mita sengna nupa oraklasu, nupi gi punchibu pamjaba, nupi oraklasu, nupa gi thabaktabu tawba pamba nupi, hainadaba masagi ida yaroklaba, masagi zinda yaroklaba kambududi kamdauba. Makoidudi thawoina tawba natte kaino. Makoidudi masagine, aduna kashu kaide. Nangdi idagi amatta surakpasu natte haba. Tapna chatlambadagi chap lepi. Thoina. Ho aiginane wakal thamoidane chuba khanglabro. Ho adu orasu nangna yum panba yarani ida pokpa natte haba. Thoi machindo paithoklaga handuna amuk chatkre. Thanin machindo khitang chingduna noglai. Nakanda horiba u marumdudagi bulangau makhoi anibu yengduna lerami. Ani dudi khana dana mari yetnaraga rumlom da hankre. Mathangi numitni nungsana haigattana sariba matamni hingkol matongi purkhi mapanda hauriba hainau achaubudu wendina manau nupa bungoda kahanduna heali. Bungona kuma age as kakchinga chikpada yadre as sire kuma age Wendina Oh yare phana diyam le helise kumtharo Bungo isau lang duna u pambidu degi kumtharai aduga masegi mang tharaduna yumlom de isau lang dana chenki Wendina hainau singdu batindu da loina haplaga porai sumang da mamasu kari no tawduna lerami Mamana Haima onthok no bahawrani da kuire ni sakhidaba Is haurani ngaksang hek ngangladana bema kaglo o amata chase Wendina kaino yarui migine Haima asuk yam libasu kanada pige haino migi orasune yamali khara chahoge ho yaro heba se amatang si chaw Haima kari nege sidia Bungona Ho ngasaidagi khatlibane mawa kanada pidoino khangde nungsaga sarakansidaba u mathaksida watli helako sinabu Wendina He angang namai kai ni mi inempo ki pudoine loselikige Mamana Haima kaya adunu yungune he Bungona ngamidako nawaduna phawba masak khangbirammoine inempo kai Nanempok to haino mayam si sardi mathi phaida dana sirani Mamana Hai yare lakna ruranu amuk sauraklani Haino singdu Wendina phajana chamthoklaga saruk ani thokna khaidoi achamba phanek ama setlaga haino moyom ani dudagi ama puraga magi gari machado thodokduna lembigi manakta lakle Ibemalna Haima Ishu lakle dana changlo Bobo nungairibro
Kari nungaybano day shutoy. Ahal ka oirakpasida. Imunggi miga watpane. Nungayba nattida. Kaisu henjana khalluno bubo. Mamasu yamna phagatle hujikti. Phamu phamu. Karino nangna khaw achauba ma yalaklisina. Bobo hoi mama hoi chanaba akhoigi hingoldagi hainau amunba helakpane yamna hawbane khairake ko. Wendy khawdo pairaga kaisu koidena chakhumla changlaga hainaudo phajana khoktuna semi. Wakhaldasu panghada haraujai. Hainaudo khokpa loiraga arembaduna fridge hapchilamlaga mapanda tholakle. Wendy na Bobo se Ibemalna kadai nang mamagi su pirucho. Bobo tamodi madi tabak chatkine. O adudi mamagi pirurage. Wendy na lembigi kada changlakpada Penu lembigi manakta phamduna wari saraga lerami. Wendy na Mama ai laiye hainau chase iche sina kana. Penu na Ibema ai imung sida thabak sunaba leijabane. O iche hainau chase. Mama hainau se akoida panbane yamna hawbane se chawo yamsa thumbane. Lembi hainau akhokpudo ama lauduna chai. Hawi ni. Wendy na Mama se yam phagalame. Penu na Numit nini humni ta su dangairi aina sida leirise nongmagi sum phagalapugum tawe. Wendy lembi bu seba phajana tawramlaga mayumda halakle. Wakhalsu nungsibagi makada thunglani khanduna inauta nauraduna harau mathoi kajariba Wendy ni. Matang asida aigi nuksiraba listener singbu amuka hana khurumjari. Makha taba saru haye amutaminarasi.